mahiroi nupi machada natabali chatpa hostel gi wardel maran gi matung inna mapunsi chupa chairak pigani haina MLA ai Shyam Kumar na miyam da thajaba pikre Congress party ki manung da charang na bathokle haina miyoi kharana sandokliba asi party gi imung manung gi oiba issue ni haina works minister Ratan Kumar na fongdokre amasung bill pithok tabagi mayokta contractor singna ngasi Jawahar Navodaya Vidyalaya Yaralpat ki main gate amadi girls hostel solon simre mayam bukhrum jare dom nengbire base impact news ni ai pinki okram na hoje pungja sifau bagi maroi ba pauseng mayam da pizari piklibe mahairoi nupi machada saram chatpa hostel gi warden kaisam ibohan bi maral gi matung inna mapunsi chupa kaisum sangda thamgani haina Andro Assembly constituency ki MLA ai Shyam Kumar na miyam da thajaba pikre Wangkhem Assembly constituency ki manung channa Yairipok Bisnu Naha ward number 3 dagi laikhidraba kaisam ningthemjau gi macha nupa kaisam ibohan bi kauba hostel gi warden amana mahairoi nupi macha ama namja namthekna khibagi wahauda ngasi Yairipok bazar da miyamna irang haukhre Thokiba thokdok adubu yaningdaba phongdoktuna ngasi yamlaba Andro Assembly constituency ki miyamna Andro bazar da pullaba matung ayuki pung 9 tabada Yairipok police station da thomjinduna police na faduna thamliba kaisam ibohan bi miyamda sinau haiduna irang thoki miyangi ihau adubu laksinna bahotna bada police na tear gas cell kaya kapada miyoi ahum asok apanangki tungda Andro Assembly constituency ki MLA ai Shyam Kumar yauna miyam gi oiba mifam ama Yairipok tulihal da laiba Azad Higher Secondary School gi lampak ta pangtokhi miyam gi ihau maram chai adubu lo haiba ama laiba maramna miyam na pukning fathaduna makhata ba thabak paikhatmina si haina ngasi gi mifam aduda fongdokhi mahakna haikibada lamdam asida noma kangdana nupi da chathaba crime kaya thoklakpa sina mama mapau oiba singi marakta mi paiba ama pokhalle Niyom gi wangmada nupi gi hostel da nupa warden thamlamba school gi authority singsu mara lairam labadi matik chapa chairak pigani haiki Social Economic Development Organization Yairipok Bazana thodok asida chenariba kaisam ibohan bi matam chuppa gi oina laikai dagi tanthokpa amadi mahaku matik chapa chairak pinana bohotna bada Andro amadi Wangkhem ani gi miyamna amata oina changsin minaba haiba warep laure hairi Kulamada nupi masagi boarding ama run tawakanda magi tafam thokpa lefam thokpa rule ni deusima thamdana school authority na ma school do nupi masagi boarding ma run tawamado adu maji school apology na sapa wagi tandi do school authority secretary president jokena le mathawa do supigani kana ko mi masla raji thim pusambira kano adai aidi chumnagi kendagi MLA mo do bagi thoksena pani aduga Atum kita mengusung ilmu nak thaloi, aku tharoi, hannasu seloi, JC semi ni amsi kita tanda sabsana, hai benda pasi life imprisonment, mal atek sahabat tadi itu algi thongda tu, pihan gani. Thasigi hokiba tang taranipan ki numidangda Yairipok High School da boarding hangliba amadi masabak nasu boarding ki warden oiriba Yairipok Bisnu Naha Banglo maning da leiba oja masagi chahi homfu suraba kaisam ibohan bi alias tutorial haiba mioi asina masagi boarding da leiba mahiroi amabu moles tawkhibagi thawongbu AISF Manipur State Council amadi MSU Thobal District Committee ki tongan bachero singda yamna hakchin lawbaga loinana mara leiba oja adu chairak pigedabani haina khangalagli Thabak suba loikhraga khusumal pithokte haiduna thikadar amana Imphal East ki manung chanba Yaralpat ta leiba Jawahar Navodaya Vidyalaya da mahitamliba mahiroi nupi macha singna leinariba hostel dormitories amasung school asigi main gate solon silamle Masana masabu en suranjoi kawi amadi basikong mamang laikai dagini haizaba thikadar asina ngasi numijing bamatung pungkhai amarom chatpada miyoi aniga loinana laklaga school asigi main gate amasung mahairoi nupi macha singi hostel solon silambani hostel amasung main gate sololam le tabadagi mahairoi nupi macha singna irang hauge tawrakpadagi thikadar adu makha mahakalak minaba miyoi aniga loinana khongleituna mafam adu thadoktuna chenkhre Thogdok asigi matangda thikadar Suranjoina haikibada Jawahar Navodaya Vidyalaya Imphal East ki mahiroi nupi macha singna leinariba hostel drain amasung main gate asi kumja lisingani ga supna nipan mapanda isana lupa lakh marfugi senpam putoktuna sakhibani saba loiduna mahiroi sing leinaraba fawbada pithokpam thokpa selfam Navodaya Samiti amadi mari leinaba authority na pithok pidre Hauzik fawbagi manungda chapchaba thabak amata laukhat pidrabadi so lonsin gani hairi
चैरक असिदा हौजिक चथरिबा CBSE ना लौबा क्लास 12 की एग्जाम की सेंटर सु स्कूल असिदा तारिबनी मदुगी मथक्ता क्लास 10 अमदी 12 की एग्जाम सु चथरी असिगुम्बा तंजा असिदा हॉस्टल अमसुंग स्कूल की मेन गेट सो लोनसिलंबगी थवंग यानिंगदे अथुबा मतमदा मरी लेनाबो अथॉरिटी यानाबो पुरक्तुना महौसागुम महिरोय सिंगबु महि तंबा फंगलु हाइना स्कूल असिगी महिरोय नुपी मचा अमना फोंदोरखी ममांग की चाही मार्च तक मोइना लॉक्शन की बनी नोबोदा समिति लॉक्शन की बनी जेएनबी ने लॉक्शन लगा मोइना सीनियर लेरगसु ngasibuक तो खदे पैसा पीबगी अंक लेद्रे आइना एप्लीकेशन तौजरी चे जनरल मैनेजर तौरे प्रिंसिपल तौरे इम्फाल ईस्ट डीसी तौरे RCS मणिपुर तौरे पुनम तौब याबा तौर मतुंदा मसी स्टेप अखोगी सोलोमी थबक से बैकअप तौबई थबक से आइदी सोलोनै होत फजना वारी सानारगा ज्ञान तानबा हाबि अंगा अखोई जु खरा यंगबिबा पेखा तौरिबनेना जिक सिसर क्लास 12 बोर्ड थारिबने दुगो सिसर होय जु खरा खलनिंगे वर्क्स मिनिस्टर खुमुजम रतन कुमार कांग्रेस पार्टी की मनुंगदा चरांगना बथोकले हाइना मियोय खरना लाउरिबसी पार्टी की इमुंग मनुंग की ओइबा इशूनी हाइना फोंदोखरे ngasi mayang imphal gi fawbak chaw lining thau mapal community hall sangabaga loinana pangthokpa nongmagi oiba political conference da minister na wafamasi phongdokhibani mifam adu minister ratan kumar na makha taraduna government ama lairagadi apen pen da haibasi laigani पार्टी असigi लुचिंगबा सिंगदा थाजबा थमलगा लीडर सिंगना लौरकपा वारेप की मखा पोना चथगदबनी हाइकी पॉलिटिकल कॉन्फ्रेंस पांगथोकपा तारबदी गवर्नमेंट असigi असोइबसिंग अदु पुथोक्तुना खंगलगा असोइबसिंग अदु चुमथोकपगी तंजा पीगदबनी हाइबा वाफम सुरतन कुमारना थमकी ngasi पॉलिटिकल कॉन्फ्रेंस अदुदा मयांग इम्फाल केंद्र कांग्रेस कमिटी की मेंबर सिंग फौबाक चाव की प्रधान अमसुंग नुपा नुपी कयाना सरुक याखी to serve the people, serve the service. We have to provide service to the people. To this day, what is not the main objective? We chief infrastructure development kya mini secretary kya sagiba sports complex kya single sagiba. Sahi tara mari muki basi ki Congress sarkar na basi leko matlab sida basi Manipuri korpa ohu bamane. मणिपुर दा खुंदारीबा अपिकबा ट्राइब अमदी मखोई की ऑर्गेनाइजेशन सिंगना मणिपुर की चीफ मिनिस्टर उनबा यादे हाइना स्टेट असेंबली दा पास तौखिबा लेब्रा हाइना खुइपुई लम ऑर्गेनाइजेशन मणिपुर ना हंगलकली ngasi प्रेस क्लब ता पाउमी सिंग उनबा मदा ऑर्गेनाइजेशन असि की सेक्रेटरी सरटो तोंदोना कोमना हाइखिबदा कोम फुरुप की ओइबा स्टेट की थाक पांगथोकपा कल्चरल फेस्टिवल दा मणिपुर की चीफ मिनिस्टर बु सरुक याबिनबा हौखिबा इंग्लिश सिंग अनिगा सुपना तरा हुमदोय दगी हौरगा ngasi फाउबा कयारक अइबा चेरोल पिसन क्रबसु ngasi फाउबा पाउखुम अमत पिबिदना लाकली चीफ मिनिस्टर की ऑफिस ता लेबा रिसेप्शनिस्ट सिंगना फोन दा पाउ पिरक के हायरबसु मरोल अमा फाउबा हाइबिरक्तना थमली चीफ मिनिस्टर उननबगी दमक स्टेट पुंबदा बन अमदी ब्लॉकेट तौबा असि तंगाई फदबा अमा ओइब्रा हाइना हंखी बन ब्लॉकेट गुम्बा असी अनागुम्बा लेत्री फावबसे सीएम उनबसे यादब्रा हाइबसे फर्स्ट अइना हान हंगनियाबको एनी फाइल अमा मूव तौबा मतमसिदा लुपा चामदगी चहुमसे चंगयाबा मचादगिना अचाउबा फावबसे मसिदी दुम चंगदबा यादि हाइना अमा लेरब्रा हाइबसे अइना हंगनिंगबा कुकी लालहुलुप खरना अकी अखंग पोखहनबदगी उयुमपोक नोंगसुमगी प्रजा सिंह मिपाइनरे वाफम असी खुंद्राकपम असेंबली कॉन्स्टिट्युएंसी की नोंगसुमदा पांगथोकपा मिफम अमदा लमदम अदुगी मियामना इंपैक्ट न्यूज फोंदोखिबनी पाउमी सिंह उनबगी थौरम अदुदा सरुक याखिबा कोंजेंगबम इबोबिना फोंदोरकपदा PMGSY की मखादा किलोमीटर 8.3 सांगबा लाइकोट कोम चिंगमांगदगी ट्यूचिन फाउबगी लंबी सेंबगी थबक हौकिबा चहीगी नवेंबर थादगी हौकी थबक असी चथरिंगैदा कुकी लालहुलुप कुकी नेशनल आर्मी KNA अमदी कुकी लिबरेशन आर्मी KLA ना थबक असी पाइरिबा कॉन्ट्रैक्टर दा सेल की डिमांड तौरखी महागना फोंदोखिबदा सेल की डिमांड पीद्रिबगी मतुंगदा ममांग चही डिसेंबर थादा थबक सुबसिंग फानना बहोटनबा नोंगमै कापथोकपा गाड़ी सो मुनबगी वाथोक थोखी ममांगदसु लालहुलुप अनि असिना खुंजासिंगदा थ्रेट कया तौरकपा लेख्रे मसिदा खुलगी मियामना खांगबा ngamlaktaduna मरनाई ओइबा लाइसेंस गन लौदुना खुल असिबु ngak सेंदुना लाखिबनी मसिगी मतुंग ngarang ayuk pung 10 lom taba dwaida चिंगनबा मियोय अनि
Taret Khulda Thengnabadagi Khunja ama anina blank fire anirak tauki. Matung ngarang numidang pung mapan taba adwaida khutlai paiba camouflage setpa mioi mangarom khul asigi mioi arubam sanjoygi yumda changlaktuna mahak puthiram ki haina phongdoki. Mahak na makha taraduna government ka shuda leiriba lalhulup ani asina khunja singda tatana kihan khangan ba tawbasi yaningde. Government na thuba matamda lamdam aduda police outpost ama hangnana bo honabiu outpost sabagi matangda government ta haikiba laikre ngasi fawba minyeng changbidre haina pendaba phongdoki loinana hiramasigi matangda fattanungda thoglakpada government ta daita pugadabani panbayai kukilal hulup KNA amadi KLA government ka shu lainaduna Senapati district ki Sinai camp ta lairibani Masigumba thawdoksi matungda thoi haninga leite karigumba sigumba jina hanjan janna kaigumba fataba ma matungda lakpa taragadi asi enna yarokpa nandra fatanungda tholokpa hena tholokpa yai tholokpa taragadi mahidada karigumba kona tholokpa matamda leiminariba ege koki amasung maitai tangun masi ko nusinada be hena tholokani sigumba si thon bidana bagdamakta Manipur government amasu India government na taita lobiraga masi matang hona bagi tanjadum tang khoi lohon janingi loinana matungda masigi hamwana tholokpa taragadi khoi puriba Manipur government amasung India government ga daita ne haibasi akhoi mangjongna thamjaningi masi matang Tangting subdivision bu Kangwaida hongkiba state cabinet decision bu yaningda ba phongdoktuna Khausabung subdivision demand committee na tidim lambi pung kunmari ki ban kaukre thasi ki tang kun ga mathoi gi ahing nongyai dagi hauduna kungani thoi ahing nongyai fawba kauriba ban asi Manipur miyamna mapung fana saugat piyo haina committee asina appeal tawrakli ngasi Manipur press club ta paumi singaunaba mada committee asigi wangangloi NG Sanggangte na haikibada state cabinet ki decision asi Khausabung subdivision demand committee na yaba ngamloi Tangting subdivision asi Khausabung da leihangadabani loinana state cabinet ki decision asi athuba matamda miyamgi khallaga handokpiyo haina Sanggangte na makha tarakli Panbayaba amana chahi asigi February gi tang tarada state cabinet decision amana Tangting subdivision asi Kangwaida hongba haina warep nakhibani loinana Khausabung subdivision demand na state cabinet ki decision asibu yaningda ba phongdoktuna khongjang changsinduna lakhibani lagliba tang kunmathoi aing nongjai kunithoi aing nongjai pawbo pung kunmari se Chuchanpur amasung tidim line se pura ban tawgane haidana warip lawnaki ban manung asida Manipur da lebiriba ichini inau democracy haibo bonung sibiba khuding magna thamiba ban se ekai khomna birega ban se thogai bi dana ba amuksu appeal tawjari karigumba ban manung sida thodo thokhaning da ba apa pam da ba asoyangam karigumba thoklak patarabadi sida thawpuriba authority amasung government na khuding makta taita pugedaw Manipur Electricity Employees Union ki chahi gi oiba nifugama pansuba general body meeting pangthokre general body meeting adu union asina sinduna palace compound da leiba lamyan ba sanglenda pangthoki mifam aduda lok sabha ki MP Dr TS Maina Singna athoiba mitunglen amasung hill areas committee ki vice chairman Z Kikhonbau Newmaina president oina saru yaki union asigi makhada leiriba nupa nupi member kayana su mifam aduda saru yaki mifam adu haudringai mangoinana union asida member oiramba haujikna leikhidaba miyoisingi mafamda minute ani tumina leptuna awaba phongdoki union asida yauramba pensioner singdasu achamba khudol pot tamduna ikai khomnaba utki mifam aduda union asigi chahi amagi oiba finance amasung union asina tawrakiba thabak thoram singsu pathoktuna member singda khanganki Manipur Electricity Employees Union gi chahi gi oiba nifugama pansuba general body meeting pangthoktuna anauba thaupugadaba miyoi singkhankhre palace compound da leiba lamyan ba sanglenda pangthokiba mifamaduda warep kaya amsu lauki hairi haukiba warep sing adudgi manungda electricity department da work charge amasung master role gi employees singbu regularize taunanaba taksinba tha khudingi tolop tang tara faubagi manungda pithoknaba taksinba haiba warep sing yauri ngarang numidang wairam sakhangdaba singna kwa kaithel lamdong da leiba Kanchi Indian Gas Service da bom langsilambabu yaningdaba phongdoktuna wakat mifam famkhre
ꯃꯤꯐꯝ ꯑꯁꯤ YRSC ꯊꯣꯛꯆꯣꯝ ꯂꯩꯀꯥꯏ ꯑꯃꯗꯤ BWC ꯂꯝꯗꯣꯡ ꯂꯩꯀꯥꯏ ꯑꯅꯤꯅ ꯄꯨꯟꯅ ꯈꯨꯞꯁꯝꯅꯗꯨꯅ ꯂꯝꯗꯣꯡ ꯂꯩꯀꯥꯏꯒꯤ ꯃꯥꯔꯀꯦꯠ ꯁꯦꯠꯇ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯝꯗꯣꯡ ꯂꯩꯀꯥꯏ ꯃꯦꯔꯥ ꯄꯥꯏꯕꯤꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ ꯊꯥꯡꯌꯦꯝꯕꯝ ꯁꯣꯃꯤꯂꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯌꯥꯅꯤꯡꯗꯦ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯁꯦꯡꯗꯣꯛꯄꯤꯔꯛꯎ ꯄꯟꯕ ꯌꯥꯏ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯒ꯭ꯌꯥꯁ ꯁꯔꯚꯤꯁ ꯑꯁꯤꯒꯤ ꯋꯥꯆꯃꯦꯟ ꯑꯣꯏꯕ ꯀ꯭ꯋꯥꯀꯩꯊꯦꯜ ꯊꯣꯛꯆꯣꯝ ꯂꯩꯀꯥꯏꯗꯒꯤ ꯊꯣꯛꯆꯣꯝ ꯔꯟꯖꯤꯠ ꯁꯣꯛꯇꯨꯅ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯩꯔꯤꯕꯅꯤ करीगुम्बा गैस की गाड़ी से ना फुलदा लेरंबा तारगदी पोखाइदना लोइमक पोखाइरंबा तारगदी ngसाइगी खोगी खुलसे लेकाइ से करी ओइरंगदगे मदुसो खितंग खंगबिबा खंगहनजनिंगी अखोगी ngसाइगी करी नुगाइनदबा लेबदगी तौबिरिबनो अदु मदु कन मयामदा प्रजा मयामदा सेंदोहनबा पामी अदुगा सिगुम्बा थबक सिंगसे तुंगदा अमुहनसु पांगथोकपिगनु अदुगा करी नुगाइतबा लेबगिनो हाइबदो वारी सानरगा याबा अदका नेगोशिएशन अमदा पुरकबा पामजै All Manipur Students Union na sinduna chahi khudingi pangthokpa makeup thokpa numit handak chahi asigi su pangthoklagani thauram asi pangthokpada Manipur miyamna angamba mateng pangbiyu haina emsu na thadorakpa cherol amana khangalakli loinana emsu gi hanagi letterhead amadi receive adu chatnararoi higok machu oiba maitai mayek yauba anoba letterhead amadi receive chatnaragani haina cherol asina makhatarakli Langol amadi chairau chingbu kansi haiba pandamda salai mapari singpul lupna sinduna ngasi miyoi kayana chairau chingkhongdagi hauraga iroi semba chingkhong fauba khongchat ama chatkhre ngasi gi khongchat adu ningthaulai semba sana jawbana lamthaki Langol chingsang asida leiriba laifam singbu kannanaba amadi chingsang asibu reserve forest ni haiduna government na lauthokrabasu thabak oina pangthoktabada salai mapari singpul lupki general secretary Huiram Romanjit na pendaba fongdorakli Reserve Forest ni haiduna lauthokraba chingsang asi government na kannanaba hotnadrabadi khongjang kaya changsilagani haina makhatarakli yamna maru oiba lamdam asigi yamna senglaba laifam ama oina leijarakaba langol ching amadi chingchau cherau chingsang asi kandaba yadi haiduna asigi mirol asina tungda lakadaba tunglam chakki damakta khalle hairaga hairiba chingsang asida honglakliba tunglaba matam gi hongwasida chingsang asibu matam khari matungdadi maming bhawba kawbiba yabagi maming bhawba muttiba yabagi dugulaba yamna chauna phangakpa yaba adumba jamaya ama lakmana maram oiraga hairiba khonchal asi sinjabani Malem gi atai mafam singda Christian lining chatpa singna pangthoknabagum Langol gi tarungda leiba RNBS Center Church nasu ngasi Palm Sunday gi thoram Center Church asida pangthokre haina cherol amada khangalagli India ki saruk ama oiringaida leiramba Manipur haibe hiram asida nongmagi oiba seminar ama ngasi pangthokre Seminar asi Ethno Heritage Council Hericon amadi League of Indigenous Peoples Upliftment Lipul na sinduna pangthokpani Retired Professor M. Jitenna, moderator oikiba seminar aduda, Reform ki President Indramani, Research Scholar Buddha Kamai, Retired Colonel R. K. Rajendra amadi tongan ba resource person singna Manipuri gi Puari amadi Furup Masel khundaminarakpagi matangda wangangki. Manipur da yelhaungaidagi khundaminaraklaba Furup Masel gi marakta nungsi chanana haurakibagi puari kaya khangminaduna nungsi chanaba purakpa ngamnanaba amadi aikhoi amata oina punsinduna malem gi honglakliba ahongbabu thengnaduna chakhatpagi lamjel mangthana chenba ngamnabagi pandamda seminar asi pangthokpani haina Hericon gi president Longjam Ratan Kumar na fongdorakhi koi puari gi asengba achumba masakse thammaga ngasi gi mirol jinasu aranba puari ama semdanaba aduga puari gi sel je thaidanaba maramdi ngasi gi mirol sina khoi puari se lana chatlan gragadi tungda akhoi mangjaba mayam lakani akhoi ngasi maksu mamangai da 53 suba sahi sada amadi kun suba sahi sada khoi puari da aranba khongthang khara thangi bedagi akhoina awaba kaya mayokna dana akhoi ngasi khoina isagi lenga akhoina paijaba ngamdaba khoigi senmitlon sagatjaba ngamdaba kaya se mayokna ribani Akhil Bharaya Bharati Parisad ABVP Manipur na sinduna Nation First the Truth of JNU haiba theme da nongmagi oiba lecture program amangasi North AOC da leiba Classic Hotel da pangthokre program adu Manipur University gi Cemetery Department gi Professor M Dhaneshwar
Central Agricultural University Iroisenbagi Dean Dr. Joy Kumar Laishram Yauna Mahiroi Kayana Saru Yaki. Thauramasiga Mari Lenana AVVP gi All India President Professor Milind Marathena Nation First the Truth Haiba topic ta wanganki. We all are appealing to the youth that always try to work for betterment of the country. Whenever you come above caste, creed, religion, state, then you can go towards as a member of a family of world as a family. But in the path of world as a family, one very important step is a nation. And that's why ABVP is always of the opinion that every Indian should support nation first attitude. Thobal District ki oina FPS agents amasung SK oil sub dealers khananabagi anoba application form thajanbagi aroiba numit thasigi tang kuntra matoi fawba sangdokle haina Thobal District ki deputy commissioner gi cherol amana khangalagli hena akopa marol gi damak Thobal District ki DSO CAF and PD ki office ta laktuna khanglaba yagani hairi hiramasigi matangda haukiba January ki tang taraga mapanda thokiba notification adu ki matangda karigumba ohongba mata leite hairi loinana hanana application thajan kraba singna anoba application thajan rabasu yagani hairi Nisagi amang basing khananainabagi mifam ama Imphal West ki Haureibida ngarang pangthokre Coalition Against Drugs and Alcohol Kadana lamdam asigi mayai ka bachinjak maru fangna muthanabagi pandamda lepalaitana jangsilakpa khongjangi saruk ama oina mafam kayada pangthokpa khananainaba nisana khunaida piba chaitheng amasung masibu thingbada miyamgi thodang haiba themda ngarang nungthil pung 3 taba matamda Imphal West District ki manung chanba Haureibi Meira Paibi lupka khusamnaduna pangthokre Lakliba Mars ki tang kungani thoi gi pung tara dagi nungthil pung ani fauba Life Savers Manipurna Youth Development Pioneer Organization Arapti Haining Makhong State Blood Transfusion Council Manipur amadi Lions Club of Imphal Greater ka khusam naraga taraga nipan suba voluntary blood donation camp ama Rims Hospital gi Department of ISBT gi complex ta pangthok lagani haina cherol amada khangalakli Matang sai sa break ama lausage Manipur amadi malem ki tongan bi pau single ne ko break ta gyam thuna hanjarake Impact News bu mi eng tadana lebiu Manipur ki ahan heart surgeon Dr. KSS Kala Singh MS MCH FICS FAICH nalayang jari adom na bypass surgery valve surgery ASD surgery PDA surgery amasung VSD surgery tawgada balayraga di Sky Hospital da ningthau kabayam sa kaisa madi irai numit ki OPD matam pung 13 dagi ama fawbada layang jagani ningam hodana bamang jongna Sky Hospital gi reception da lakpiduna book tawbi Mayambo Mukhana Taram Nokchari Bulletin Sigi Makhataba Pau Miam the Pizari Rosa Iromna Laikidabagi Mangarak Suba Mapok Kumon Thorum Ngasi Pangthokre Wangkai Angom Laikai Dagi Laikidaba Rosarki Imung Manung Sinduna Mahakna Laikidaba Mafam Gari Makha Laikai Airport Road ta Thoramasi Pangthokibani Thoramadu ta Sarup Yakiba Singna Laikidabagi Mitamda Hai Laikatuna Ikai Kumnaba Utki Thauram mapu oikiba amzugi president Wangkhemcha samjaina phongdokibada print media singda makal makha kaya gi pressure thengnei achum aran puthoknaba media na ain kaidana thengnaba tai media gi ehau kallabatada achum aran puthokpa ngamgani mahakna makha taraduna tungi mirol gi damakta angamba thodang lauduna media singna thabak tawba tangai fade haiki Ningsing bayai wangkai angom laikai dagi Rosa Irom haukiba English singani supna tarama thoigi Mars ki tang kunda matam adugi MLA amagi machana nongmaina kaptuna hatkibani English singani supna mapan gi July gi tang kun gumdoi da thokiba Rabina Sanjit Mihat kamari lainana CBI na athuba matamda makha taba investigation tawduna supplementary charge sheet thangat kadabani haina working committee of the Apunba Loop ki cherol amana hairi Mihat asiga mari lainana chapchaba judiciary gi action laukhatpasu laitri maram aduna ain gi oiba matik chaba chairak pinanaba mari lainaba singi pukning chingsilakli
लोइनना मिहात असिगी मतंगदा अकुप्पा वारोल कया पुथोरक्लिबा हेरोजत की पुंसीबु गवर्नमेंटना प्रोटेक्ट तौबीबा हाइबसी गवर्नमेंट के अचुंब खोंगथांग ओइगने हाइरी नाउरिया पाखंग लाकपा असेंबली कॉन्स्टिट्युएंसी की मनुंगदा सोथा हौरबा इमुंग मनुंग कयागी सेनमिटलोन फगत हन्नबा होनबना हेन्ना मथौ ताई हाइना इंडिया स्पोर्ट्स संघ मणिपुर प्रदेश की प्रेसिडेंट सु ओइरिबा असेंबली कॉन्स्टिट्युएंसी असिदा मिरेप ओइगदौरिबा सोराइसम मनाउतोमना फोंगदोखरे मेकोला लारेंजम अवांग लेकाइदा यंग सोशल मेकर्स क्लब संगाबगी थौरंगा मरी लेनना महाकना हाइकिबदा असेंबली कॉन्स्टिट्युएंसी असिगी मियामना पांबगी मतुंग इन्ना मखाताबा थबक थौरम कया मतुंगदसु पाइखतकनी हाइकी वर्ल्ड ओरल हेल्थ डे थौरमगा मरी लेनना ngasi फ्री डेंटल हेल्थ कैंप अमा ngasi पांगथोक्रे थौरम असि इंडियन डेंटल एसोसिएशन मणिपुर स्टेट ब्रांच न सिंधुना ख्वाइरंबन इमा कैथेल फर्स्ट फ्लोर दा पांगथोकिबनी हेल्दी माउथ हेल्दी बॉडी हाइब थीमदा पांगथोकिब कैंप अदुदा यागी अनाबसिंग लेमना लायंग बतनतना हिदाक लांगथकसु अनाबसिंगदा लेमना येंथोकी आईडीए मणिपुर ब्रांच की प्रेसिडेंट डॉक्टर आर.के. रतन कुमार ना थौरमसी ngasi पृथ्वी की मफम कयादा पांगथोकनरिबा वर्ल्ड ओरल हेल्थ डे थौरमगा मरी लेनना मियामदा या फन लेननबा अवेयरनेस पीबा ओइना पांगथोकपनी हाइना फोंगदोखी अखोगी आईएमबी एएमडी कनोने अवेयरनेस प्रोग्राम ने अदो ngasi संडे को ना अखोने हेल्थ कैंप फ्री डेंटल हेल्थ ममगा तोगे ngasi से तौजबनी अदो वर्ल्ड की ngasi की थीम दी ngasi hasi हेल्दी माउथ हेल्दी बॉडी है ngasi से अखो या कोंसी नान फजन लेरगदी हक्सांग से बॉडी से हेल्दी होइनेना अदुगी आईएमबी कैंपेन ने फेना तौजब कैंपेन हयेंग तांग कुनगा माथोय अयुकी पुंग मापन ताबा मतमदा एसआई एएसआई नुपा अमसुंग नुपी की अहानबा बैच की पासिंग आउट पेरेड पांगईदा लेबा मणिपुर पुलिस ट्रेनिंग कॉलेज ता पांगथोकलगनी डिप्यूटी चीफ मिनिस्टर के खांगमना पासिंग आउट पेरेड की सलामी ओकनी तौरंबा अदु ऑफिशियल के ओइबा थबक लेबदगी महाकी मेहोत्ता डीजीपी एलएम खाउते आईपीएस ना ओकलगनी हाइना एमपीटीसी की डायरेक्टर ना थादोरपा चेरोलामाना खंगलकली साहित्य अकादमी अवार्डी माइबम नवकिशोर का उनबगी अईबगा उनबा हाइबा थौरम अमा पांगथोखरे अईबा नवकिशोर का उनबगी थौरम अदु लेमरोल खोरजै खोलना सिंधुना डीएम कॉलेज कैंपस ता लेबा देव लिटरेचर सेंटर दा पांगथोखी उनबगी थौरम अदुदा साहित्य का मरी लेनबा वारीसिंगबु पामजबा मियोय कयाना सरुक याखी अईबा नवकिशोर ना महाकी पुंसिदा लाइरिक इनबगी इथिल पिरखिबा थौदोकसिंगी मतंगदा वांगांखी अईबा नवकिशोर असी इंग्लिश के सुपना मंगादा महाकी वारी मचागी लाइरिक पांगल सोनबी ऐसे अदोमगिनी हाइब लाइरिक की दमक साहित्य अकादमी की मना फंखिब मिसकनी मोंगसांग लैंग्वेज एंड लिटरेचर सोसाइटी न सिंधुना ngarang चांदेल की जोफौ कम्युनिटी हॉल दा मुसलकलीबा मोंगसांग लोल अमसुंग लिटरेचर की मरमदा मियाम की मिफम अमा पांगथोकरे हाइना सिरती उपरो मोंगसांग ट्राइब यूनियन की जनरल सेक्रेटरी न थादोरपा चेरोल अमना हाइरी इंटरनेशनल सोसाइटी फॉर कृष्ण कॉन्शियसनेस इस्कॉन मणिपुर अमदी लाइफम खुनौ यूथ डेवलपमेंट एसोसिएशन अनिना पुन्ना सिंधुना अफबा मणिपुर अमा पुरकनबा नहारोल अमदी नुपी की थौदांग हाइबा थीमदा नोंगमगी ओइबा सेमिनार अमा पांगथोखरे लाइफम खुनौ मयाई लेकाई कम्युनिटी हॉलदा पांगथोकिबा सेमिनार अदुदा मणिपुर जेएन डांस एकेडमी की वाइस चेयरमैन प्रोफेसर ऐस्तोम्बी डीएम कॉलेज ऑफ कॉमर्स के हाने की प्रिंसिपल डॉक्टर सीएस जामिनी इस्कॉन की गुरु भक्ति व्यासार्थ्या स्वामी याउना मियोय कयाना सरुक याखी सिरती उपरुहा सुर मोंगसांग ट्राइब यूनियन की मिफम अमा थासी की हौकिबा तांग तरागा मापंदा ताफौ कम्युनिटी हॉल दा पांगथोक्तुना मोंगसांग ट्राइब की लोल अमदी लिटरेचर चाखत हनबगी मतांगदा खननिनखरे हाइना सुर की चेरोल अमना खंगलकली हौजिंग असि नोंगमगी सानबगी पाउदा अहुम सुबह स्टेट लेवल कैश प्राइज मेंस ओपन इंटर विलेज वॉलीबॉल टूर्नामेंट NYVA नाउरेम अमदी KYDC काचिखुल अदुगा YVA ngairangबम अमसुंग VSA मोइदांगपोक अनिना सेमीफाइनल दा लंबा तौनरगनी ngasi टूर्नामेंट असि की सानखिबा अहानबा लिगता KYDC काचिखुलना MYDC मकलांगबु पॉइंट कुनगमंगा तरामाथोई कुनगमंगा कुनगनिथोई अमदी कुनगमंगा तरातरुक्ता अनिसुबा लिगतना VSA मोइदांगपोकना LYDC लुकुरबु
point kungamanga kun kungamanga taramathoi amadi kungamanga taratarukta maithiba piba ngamkhibani chatharakliba tournament asigi ngasi nungthil sanakiba ohumsuba ligta NYDC khaidemna KYDC kachikhulbu point taraga taru kungamanga kunganithoi kungamanga taramapan amadi kungamanga tarahumdoida maithiba pikhibaga loinana mari suba ligtana YVA ngarangbamna YDC Yurembambu point kungamanga taramapan amadi kungamanga taramari da maithiba pikhibani YVA ngairangbamna sinduna tha sigi tang taraga taretagi haukiba tournament asida volleyball team tara na saru yari hayeng tournament asigi semi final match sing sanaragani Manipur Badminton Association Sinduna DM College da laiba indoor hall da chatharakpa ahumlak suba amateur badminton tournament ki under 15 ki winner Vidya Sagar na oikhre aduga runners up na punsiba yengkhomna takre National Martial Arts Council na sinduna chahi asiki megi tang taraga mapandagi kunganithoi fauba Maharashtra da pangthokadaba National Kickboxing Championship ta saru yaningba District Association amadi club singna Kickboxing Association of Manipur da April ki tang tara manga ki manungda laktuna report taurana ba association asina thadorokpa cherol amana khangalakli MSU Imphal West District na sinduna ngasi ayuk thangmai bangi thau ground da Community Hall da state level mega painting competition ama pangthokre hauzik oiriba Manipur gi situation asida mahiroi singna kari wakal khaliba gi haibadu khangdokpa ngambagi pandamda pangthokiba painting competition adu category ani thokna khaidoktuna pangthoki category 1 da class 5 dagi 8 fauba aduga category 2 da class 7 dagi 10 faubani competition asi category 1 gi oina mahiroi chani ga kuntra ga taruk na saru yaki amasung category ani da mahiroi yang ga taruk na saru yaki Makok mathang taraba singda mathang sidna ahanba manada lupa lising mangaga certificate amaga ani suba tabada lupa lising ahumga certificate ama ahum suba tabada lupa lising ani ga certificate amagani loinana mari suba position dagi tara suba fauba leiba mahiroi singdasu consolation pricing pigani Amaromda state level mega painting competition adugi ahanba position na Maria Montessori Senior School gi oinam Catherine Natakre, Anisuba position da DAV Public School gi Talent Khaidem aduga Don Bosco Higher Secondary School gi like Frakpram Rohit Singh na ahum suba position takre. Taraganithoi Suba State Level 7-a-side Village Open Football Tournament ta AYDA Awang Khunau amadi IWSC Khumdong ani mai pakre. Awang Khunau Youth Development Association Awang Khunau Mayai Lekai na sinduna Association asigi sanabungda chatharakliba tournament asigi ngasi ahanba sanakiba league match aduda yumbu oiriba AYDA Awang Khunau na Pioneer Club Lamdengbu Panjil Mari amada maithiba pikibani ani suba league match adudana IWSC Khumbongbu YDC Yurembambu Panjil Taruk amada maithiba pibangam kibani Thasigi tang taraga nipandagi haukiba tournament asida team kunga mari na saru yari hayeng makha taba league match mari sanaragani Typo amadi FC Ichen na Typo trophy ki joint winner oikre Top Chingtha Youth Progressive Organization Typo na sinduna Typo football ground chatharakpa tournament asigi final da Typo amadi FC Ichen gold draw chatpadigi joint winner oikibani Kuntraga tare suba National Masters Athletics Championship da saruk yaruba sanaroi singbu taramna okre Chadliba thasi ki tang ani dagi taruk fauba Mysore da pangthokiba championship aduda Manipur gi mahut sinduna saruk yakiba nupa amadi nupi athlete singna gold medal yankhai ga matoi silver medal kunga mapan amadi bronze medal kuntra punna medal chamaga tara lauratuna iramdam asigi mingchak purakhibani Ngasi Manipur Masters Athletics Association Ad-hoc Committee na sinduna Singjamai Waikhom Laikai da leiba S.A. Thambal Sharma gi yumda pangthokiba Masters Athletes sing adubu taramna okjabagi thoram aduda mari leinana Manung matam chadana laikhidraba association asigi president oiramba K.S. Arun Kumar amadi lifetime member N.G. Sarat Kumar anigi mafamda association asigi miyoi sing amadi Manipur gi mafam kaya dagi lakpa miyoi kaya na ikai kumnaba utpaga loinana makoi anina association asigi damak lauramba thaudang kaya singthanaki
अरोइबदा बुलेटिन असगी हेडलाइंस अमुका हना मियाम दा थमसगे महाइरोई नुपी मचादा नत्तब लिचत चतपा हॉस्टल की वार्डन मराल की मतुंग इना मपुंसी चुप्पा चैराक पीगने हाइना एमएलए टी आई श्याम कुमार ना मियाम दा थाजब पीख्रे कांग्रेस पार्टी की मनुंग दा चरांग न बथोकले हाइना मियोय खरना संदोकली बासी पार्टी की इमुंग मनुंग की ओइबा इशू ने हाइना वर्क्स मिनिस्टर रतन कुमार ना फोंदोकरे अमसुंग बिल पिथोक्तबगी मायोक्ता कॉन्ट्रैक्टर सिंगना ngasi जवाहर नवोदय विद्यालय यारलपाट की मेन गेट अमदी गर्ल्स हॉस्टल सोनम सिंह